कोई अरामबाई तेंगोल की कोई लुचिंगबा कोई इयाम्बा कनन यावना मियोय मरी कोई मियोय मरी को पुलपना मंगा फाजनगिबा अदुदगी होना ngasi tang nipan ko tang nipan dagi hona mitrani chathrakpa koi general esa manipuri general esa gasida ngasi numit humni suba sida ko koi ban koi gi banasi komthok chare ko adumaku koi gi democratic oi ba mongda khongjang ngasi chathragini ko ado mayamna koi ima iben ji praja amachung ima ba koi ima sing maruin ima sing ko koi isnau sing athobu singna suaina mateng pangbi pa si koi am thagachei ko aduga koi sengna ban komthok choriba maroi ba maramdi koi hujikki kana thoiba wathok koi kuki narcotic ko wathok koi ising ichau am kana thoki ising ichau ko ising ichau amachung koi aramai tingol gi mingchet thiba yaba mongda ban chogpi namada amanga ta thonba adudi thugai ba amanga ta thonba ko suma mayam thokpa mayam hingjalak padigi suma se thokpa amuhan na tholok tana baina koigi ban asi tang koi kom thok charaga koigi democratic oiba mongda khongjang jasana ba koigi ji paja muko manipur paja ji paja mu ko maru oina koigi ima singai tere ko ima sing koi athoba isinau singna sruk yamina si haina koi aramai tingol purima ni ki mai kadigi haijari nanjari